Hi mayam, ngasisu video anong puraga lakjare. Mayam ngasidi nga Atekpa Kangsoi tawjarage. Ado mayam nasu mamanggi video da kangsoi thongba matamda morok hapte ayam haibirae. Ado mayam aina morok haptabagi maram aigi angangsing di pi morok chabasu haibidi moidi morok se kaya hainade chabado ngamde ko hapaga. Aduidamakta haptabane. Ado haptrasu adum yai hapagasu chanai hapna chaningbana adum hapnare aduga hapningdaba khaina adum haptrasu adum ai chanai ko ado chanamsu hapi khole ne yam hairae ado chanam hapasu su mahau adum leibani thugai tabida mapum tawraga chanam hapado yam haubani ado chanam hapna de haiba wari leite ko haptaba yade aibasu wari leite ado hapasu yai haptrabasu yai amatani kain kaiba leite ko mahau amatani aduga mahau kesu tongan balai ki ko ado mayam ngasidi nga Atekpa Kangsoi tawjarage aise ahanba first time oidoni ahanbada ai nga Atekpa se mari manga ta khara lawjare aduga moro tilhau khara soijare aduga sinam chanamga singa tawraga khara surage phajana tawna ado singse sudrabasu adum sinjita silaga yai ko aina adum chanamsiga pulap tawraga adum kabak sugairage yam kupnadi sugairaroi khatang pori tawraga laihalage ko ado mayam makha taba sum jengmina si kamai tawba habado ai su first time oibani ado yam tinadi hawe mayai si mayam su yengsi try tawraga amtang yengbiu mayam su ado chanam su suba loire tilhau su loina kappa loijare ko ado ga tomato se ani amga hapsanjarage aduga mayam alu macha ma lawjare adu makuse patana phoktok jarage yam kana chawadi lawdre pikta toba ma lawre ma phone dana bagi damakta hapani adu phajana makuse khoktok pa loraga pana soiraga matungda ai chamjarage ko adu chamthok pa loraga chamthok pa su loijare aduga ngasai di nga do ai thum kitam hapsin jarage thunga machuga tawraga khitang chaisange ko machu se hapi sigi maram di nga se horen natrabadi taitet taiba machu oi ko taitet taina leibado masak to yengbada phajaba wali adugi damakta ai nga sida machu se taisan bani ko phajana samain tawna thunga machuga tawraga taisan lage thum sina mahau leina bagi damakta taisin jare tosin jarage ani se phajana tawna aduga nga la hapadaba machal singdo sida leire tilhau leire alu macha ma leijare aduga tomato morok aduga awa padigom ne sidai sina padigom di leitre awa padigom se awa padigom lerabani na awa padigom oina dum thae ado awa padigom hapase manam su yam nushibani aduga khang thangatjare ko khang se sahalasi phajana tawna aduga low flame da thamaga nga se hapsilasi amamam tawna aduga ngasai gi nga da kangsoi da hapadaba machal sing kai chu loina hapsilasi ko nga se ngahaktang kana tawraba matungda ngahaktang yairaba matungda hapani ko machal mayam singse aduga ising haijillasi magi sauragadabagi hinjang mahi hapagi changda adum hapirasi aduga phajana thum khara chaisallaga ko aduga phajana sawhallasi ko mun phau sawhallasi aduga makha taba adum yengminasi mayam khumjallaga sawhonbana hena marai munna yangna munbani aduga khumjallaga phajana sawholle phajana su sawgale ko aduga mungadaba khatang wali aduna ngahatang amu phajana tawna sawhanjarage makhumje khumjallaga aduga yengo ngahak leiraba matungda hangdokjare ko aduga munchelae loina hinjang napi khaise loina mullae ko nga su mulle aduga ngahak leiraga ngahaktang sawhankige aduga ngahak leiraga awa padigom si thaksallage aduga ngahak leiraga yemu awa padigom si thaklapa loraba matungda ngahak sawhallaga adum thangdarani mullaba kawbanina loina mulle ado maya yengo maya mahisu kangsillae ko ado phajana mulle ai hojik mai muthatjare yengo mayam ai kaino amada baul amada lawthokjarage ko ado nga su amta toidre yam thina su hawi mayam masaksu phajare ko masu ngasai gi aina nga da hapkiba masu do taikibado aduna machu se yam thina phajare thau sung yaw da bida
thongbani ko yeng mayam kangsoi nga tekpa kangsoi ai su first time ni ado yam thina hawi mayam su chadriba khaina adum yengaga try tawraga adum yengbiyo charaga yengbiyo chabasu adum yawramani ado chadaba khai dum aigi video sida yengbiba yawragadi adum aigi kaino sisu aina tawriba mo se yenga haitare ko aduga mayam su amtang try tawraga yengbiyo nusibiduna mayam aigi video asibu channel asibu anauba changbirapa ichinaw sing yawragana subscribe tawbiramo like comment tawbiramo nusiba aduga mathangda kari next video mu hapiroge haibadu mayam adum thambiramo mayam gi mot yengo mayam yam thina haidi nga se phajana mulle ko aduga yam thina su hawi mayam ada mayam aigi video se swai sida loisinjarage bye bye